पाले 이거 눅띠기 상해 이제 밥 떡디 하와이 팔레미 또 비디오에 뭐 우리는 뭐 릭출리 온게 너무 떨었어. 아두들 리에 하버니도 아이나 거기도 보라 틸로 아이네 마 아이나 한감 자자라 말 한감지 띵나만 이제 따기잖아. 띵다오 nga이기니 아이나 틴 따기 전에 하이브디 파무 베이나 틴에 하이행 한감도 통보다 nga 합들어지 않는미네 아야뭐 거의 마탁시디 파자브네 뽕짜이 짜이브네 후제 시님 밤비제 혹직 마나 켄벌 로셜레 에커디 켈리 아데기 아손기 पाकिदा होबम ले यस मखा जे पूरा येलो ngad ओरिजे सिजे कैनो ने निमना केन में आम ने केली में आम जे पाइथरी कोई सी हबिचु केले बोरा जिदा पैसला थमौरी ने सी खदा म हापे सी बोरा जी चाउनी हे आइगी थबा के होगे तो थबा किया या देखो अंकर हेल्प तो पिक थना हापचले निमना जे सिदा मगा पिक थना हापचले सी अतै मैम जी जो कनो तौरनी लोय हापचले थमदोइने सिदा अखोगी सौग्री अदगी मयांग तो हौजी पुलप पुलप सुमाइना थादो थमीजे हयें अममम द थारखिनिबको अदु थारप मतमदा मखादा माजे नुक्सी पानसिले सिदने लोय केंदरेजे सी वाइ सिटपगा उपाय लेते हेड सिटपगा nga lega dum hafta am sitabaga chamane ado kainogi aino jagibdo sagri ka kaija thadropa matamda si unajina makha thangauraga lebak to hapadi lebak tu changmagi changwale aduga hayeng kona jo harjo onjabko adugi loin paisaline nimmanani na madi kanju kanai dana hadi tin kano ta da tin kang ta da ju oe ani si yam phagre amaromda koisi hobirami je adu sai di khara sitpa toidragadi yadi adu sitpa toiraga jo dum lairiba phibam jini tawri kaino je siju leba kita happy ge hojik to salaga adi wangman bagi ko napak pije makhong je wang leire ba lebak se phana yam hapane do loi yesan greba ne kitang kaino ga compost kitang yam da bide tawraga leba ka to sanar khara happy ge si handak kaino tawrakan sarakpa matam do loi sigini khan meda pamui मे अदाइदि मे जुन अदाइदि लोइ लानबा हरकदोनि से अना था अनिहुम सारि जिबोक्ति कनो तौदबा नाकुपिदि दुम हिंबा ngमेबा याम फाबा फतबनो तोंगानबामनि नापाकपिदि याम सागलदि हिंबा ngमदेबा अदु हौजिकि ओइनदि फरि येंगागे सगुरि का कइजु लोइ होगला अबने तु हौदि लोइ होगले सि कनो खितंग नातै साबगा लोइ थादोनि तोंगाना ama ni di si thado khibje si na mong chekhau sintok na ba po chi hojing ma cham hobuni na amuk sintok khiba kobi khara je aina sintok adong ni si thaningdre adi matam je henjalam ni na jugo charo oidrana sida kobi imdi tin tar e bu ko to do si kobi variety ji ju khoi gi khangna ba amdei lobune do phatta ba variety oiba phatta ba ba athradi pixel su kanu to oyo che tin bokti ta de du urje yam lisala loi lei je kobi jing je koi kaino je jo hawai je jo mapan di lae oi ngamudori bra ngamoidori bra du di khangdi mapan di khara lae ngamaga na ngamdre yeng tare mai mapan jam phajam machu je pale ai ti yo nukti isang ai je bhap tok di hawai pale mi to sidai je pale sima yung si mathak sida ju pale me sidi hawai asang bi oidiro kari hawai oidino charong pale ro aidi pan nga moidiro oiroidiro khalro ga pale me sidi si ka na je semba bu loidrim ne to as ai masigi sembi na ba ungta thorang tok de yaro si mari je sidi yasan halag mana wangningi jiga aina mari yetlan gen tawni si phajana sembirage pal le menga khrena idea
ꯑꯩꯗꯤ ꯈꯪꯗꯦꯕ ꯁꯣꯝꯗꯁꯨ ꯃꯄꯥꯟꯗꯤ ꯁꯥꯠꯂꯛꯑꯕꯅꯤ ꯇꯨ ꯁꯤꯗꯗꯤ ꯄꯥꯟꯗꯕ ꯖꯥꯠꯂꯥ ꯁꯤꯗꯗꯤ ꯄꯥꯟꯗ꯭ꯔꯤ ꯃꯥꯅꯦ ꯃꯄꯥꯟ ꯈꯛ ꯂꯥꯛꯄ ꯑꯣꯏꯔ ꯃꯥꯅꯦ ꯁꯣꯝꯗꯁꯨ ꯄꯥꯜꯂꯛꯏ ꯇꯨ ꯁꯤꯗꯁꯨ ꯄꯥꯟ ꯍꯧꯔꯛꯑꯦ ꯁꯤꯒꯤꯁꯦ ꯃꯥ ꯀꯩꯅꯣꯁꯦ ꯈꯔ ꯁꯨꯇꯂꯤ ꯀꯛꯈꯠꯄꯤꯗ ꯌꯥꯔꯣꯏ ꯃꯄꯥꯟꯁꯦ ꯐꯅꯌꯥꯝ ꯁꯥꯔꯝꯃꯕ ꯆꯥꯅꯤꯅꯦ ꯅꯍꯥꯟꯈꯩꯁꯤꯅ ꯚꯥꯞ ꯍꯧꯗ꯭ꯔꯤꯉꯩꯗ ꯁꯤꯂꯥꯗ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣ ꯁꯔꯄ꯭ꯔꯥꯏꯖ ꯎꯠꯂꯝꯃꯤꯅꯦ ꯇꯁ ꯇꯧꯒꯅꯨ ꯊꯣꯏꯊꯣꯏ ꯆꯔꯣꯡꯁꯨ ꯄꯥꯜꯂꯤꯌꯦ ꯄꯥꯟꯕꯅꯦ ꯑꯗꯨ ꯀꯔꯤ ꯍꯋꯥꯏ ꯑꯣꯏꯗꯣꯏꯅꯣ ꯍꯋꯥꯏ ꯕꯤꯟꯁ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯇꯦꯟꯕꯤꯔ ꯑꯁꯥꯡꯕꯤꯔꯕ ꯊꯣꯏ ꯅꯪꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯂꯩꯕ ꯁꯥꯡ ꯁꯥꯡꯕ ꯍꯥꯠꯅ ꯁꯤ ꯑꯉꯥꯡꯁꯦ ꯍꯥꯏꯕ ꯈꯣꯠꯄ ꯌꯥꯗꯦ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦ ꯑꯗꯨ ꯊꯤꯟꯒꯅꯣ ꯍꯥꯏꯕ ꯍꯋꯥꯏꯗꯨꯗ ꯑꯗꯨꯁꯨ ꯀꯩꯅꯣꯗ ꯍꯥꯞꯆꯜꯂꯨ ꯆꯒꯦꯝ ꯊꯣꯡꯕꯗ ꯀꯩꯗꯧꯒꯦ ꯍꯥꯎꯔꯣꯏꯗ꯭ꯔꯣ ꯑꯃꯈꯛ ꯍꯥꯞꯄꯅ ꯀꯔꯤ ꯀꯩꯅꯣ ꯇꯧꯗꯣꯏꯅꯣ ꯃꯥꯏ ꯃꯍꯥꯎ ꯑꯝꯇꯁꯨ ꯆꯣꯡꯊꯣꯔꯛꯏꯗꯣꯏꯗꯨꯕꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤ ꯀꯩꯅꯣꯅꯤ ꯏꯟꯖꯥꯡꯁꯦ ꯌꯥꯝ ꯏꯁꯄꯦꯁꯦꯜ ꯑꯣꯏꯅ ꯑꯃ ꯊꯣꯡꯒꯦ ꯀꯔꯤ ꯊꯣꯡꯒꯗꯣꯏꯅꯣꯕꯣ ꯆꯒꯦꯝ ꯄꯣꯡꯒꯦꯅ ꯑꯗꯨꯃꯥꯏꯅ ꯈꯟꯅꯔꯤ ꯍꯥꯏꯗꯤ ꯀꯩꯅꯣꯁꯨ ꯍꯪꯒꯥꯝ ꯃꯆꯥꯁꯨ ꯈꯔ ꯍꯧꯔꯤꯕ ꯑꯗꯨꯒ ꯀꯔꯤꯑꯕ ꯅꯪ ꯁꯤ ꯊꯥꯕ ꯀꯩꯅꯣꯁꯦ ꯑꯩ ꯍꯦꯛꯇ ꯃꯃꯤꯡ ꯀꯥꯎꯋꯦ ꯄꯥꯈꯣꯟꯁꯦ ꯍꯦꯛꯇ꯭ꯔꯗꯤ ꯂꯤꯁꯟꯈ꯭ꯔꯒꯗꯧꯕ ꯍꯧꯖꯤꯛ ꯄꯥꯏꯔꯛꯏꯁꯤꯅ ꯅꯥꯁꯤꯛꯀꯤ ꯃꯄꯥꯟꯅꯦꯕ ꯁꯤꯗ ꯅꯥꯁꯤꯛ ꯑꯆꯧꯕ ꯑꯃ ꯍꯧꯔꯤꯁꯦ ꯑꯗꯨꯒ ꯁꯤꯒꯤꯅ ꯃꯅꯥ ꯑꯅꯧꯕ ꯂꯣꯏ ꯆꯣꯡꯊꯣꯔꯛꯀꯗꯣꯏꯅꯦꯕ ꯅꯤꯝꯒꯤꯁꯤꯅ ꯑꯗꯨꯒ ꯃꯄꯥꯟ ꯂꯥꯛꯀꯗꯣꯏꯕ ꯌꯦꯡꯉꯣ ꯅꯪ ꯃꯑꯣꯡ ꯐꯒꯗꯧꯕ ꯀꯩꯅꯣꯝꯗ ꯖꯒꯥ ꯑꯝꯗ ꯄꯨꯂꯞ ꯍꯦꯛꯆꯜꯂꯣ ꯑꯗꯨ ꯁꯤꯗ ꯐꯝꯃꯒ ꯃꯜꯂꯣꯕ ꯊꯣꯏꯊꯣꯏ ꯅꯕꯥꯅꯤ ꯐꯝꯃꯒ ꯑꯩ ꯑꯇꯣꯞꯄ ꯊꯕꯛ ꯇꯧꯔꯛꯀꯦꯕ ꯍꯥꯏꯗꯤ ꯑꯃꯨꯛ ꯆꯥꯕꯅ ꯆꯨꯝꯅ ꯊꯣꯡꯉ ꯆꯥꯕꯗꯁꯨ ꯆꯥꯔꯥ ꯐꯥꯔꯣꯏꯗꯧꯅꯤꯅ ꯆꯒꯦꯝ ꯄꯣꯝꯕꯩꯗꯤ ꯕꯦꯁ ꯇꯥꯔꯦꯕ ꯅꯪꯒꯤ ꯄꯥꯈꯣꯟꯁꯤꯁꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯦꯔꯦꯁ ꯒꯥꯔꯗꯦꯟꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯟꯖꯟ ꯍꯥꯏꯔꯗꯤ ꯋꯥꯔꯧꯒꯅꯤ ꯈꯤꯇꯪꯗꯤ ꯃꯣꯠꯂꯕꯅꯤꯀꯣ ꯎꯄꯥꯏ ꯂꯩꯇꯕꯩꯅꯤ ꯁꯤ ꯑꯩꯈꯣꯏꯅ ꯁꯦꯡꯗꯕꯩ ꯅꯠꯇꯦ ꯁꯦꯡꯗꯤ ꯁꯦꯡꯈ꯭ꯔꯖꯥꯠꯅꯤ ꯍꯩꯅꯧ ꯃꯄꯥꯟꯁꯨ ꯃꯌꯥꯝ ꯁꯥꯔꯛꯑꯦ ꯑꯗꯨ ꯁꯤ ꯈꯔ ꯂꯩꯔꯗꯤ ꯂꯣꯛꯗ꯭ꯔꯥꯎꯕꯤ ꯍꯧꯖꯤꯛ ꯀꯥꯈꯠꯄ ꯍꯧꯔꯛꯑꯅꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯀꯔꯤꯝ ꯇꯧꯗꯕꯁꯤꯗꯤ ꯂꯧꯊꯣꯛꯄꯤꯌꯣꯕꯀꯣ ꯇꯨ ꯁꯤ ꯄꯦꯔꯦ ꯀꯥꯔꯛꯄꯁꯦ ꯁꯤꯒꯨꯝꯕꯁꯦ ꯂꯧꯊꯣꯛꯑꯣꯕ ꯁꯤꯗꯁꯨ ꯁꯤꯒꯤ ꯄꯦꯔꯦꯁꯦ ꯀꯩꯅꯣꯝ ꯇꯧꯗ꯭ꯔꯣ ꯃꯁꯛꯁꯦ ꯇꯤꯟ ꯇꯥꯕꯩꯔꯣ ꯁꯤꯕꯣ ꯍꯩꯅꯗꯕ ꯑꯃ ꯌꯥꯎꯕꯅꯦꯗ ꯑꯗꯨꯗ ꯑꯝꯇ ꯇꯪꯈꯥꯏ ꯊꯥꯗꯜ ꯂꯪꯊꯣꯛꯄ ꯑꯃꯈꯥ ꯊꯥꯗꯒꯣ ꯂꯣꯏ ꯀꯥꯈꯠꯂꯛꯇꯅꯕ ꯊꯤꯕꯤꯔꯣ ꯅꯍꯥꯟꯅꯦ ꯑꯩꯅ ꯃꯇꯣꯟ ꯀꯣꯜꯂ ꯆꯥꯗꯦꯅ ꯇꯤꯟ ꯄꯨꯡꯌꯣꯝ ꯌꯣꯝꯍꯧꯕꯗꯨꯗ ꯍꯩꯅꯗꯕ ꯑꯃ ꯌꯥꯎꯕ ꯑꯗꯨꯅꯦ ꯑꯩꯗꯤ ꯀꯔꯤꯅꯣꯅꯦ ꯃꯥꯒꯤ ꯃꯁꯛꯁꯤꯕꯣ ꯑꯗꯨ ꯇꯤꯟ ꯌꯥꯝ ꯇꯥꯔꯗꯤ ꯇꯣꯛꯊꯣꯛꯑꯣꯗ ꯀꯩꯅꯣ ꯇꯧꯒꯦ ꯐꯠ ꯀꯟꯕꯗ ꯂꯣꯏ ꯆꯠꯈꯤꯅꯤ ꯍꯪꯒꯥꯝ ꯁꯤꯒꯤ ꯃꯇꯝꯁꯤꯗꯤꯅꯦ ꯁꯨꯃꯥꯏꯅ ꯉꯥꯛꯇ ꯁꯤ ꯃꯃꯥꯒꯤ ꯁꯤ ꯍꯦꯛꯄ ꯂꯣꯏꯔ ꯀꯥꯝꯃꯁꯦ ꯁꯥꯏꯒꯤꯁꯤꯗꯤ ꯁꯤꯁꯨ ꯇꯤꯟ ꯌꯥꯝ ꯌꯥꯎꯋꯦ ꯈꯤꯇꯪ ꯊꯝꯃꯣꯔ ꯑꯁ ꯇꯤꯟ ꯉꯥꯛꯇ ꯐꯨꯛꯇꯠꯈ꯭ꯔꯣ ꯁꯤꯗꯤ ꯀꯩꯅꯣ ꯇꯧꯗꯦꯕ ꯑꯁꯤꯁꯨ ꯇꯤꯟ ꯉꯥꯛꯇ ꯂꯣꯏ ꯐꯨꯛꯑꯁꯤꯔꯥ ꯍꯣꯏ ꯐꯨꯛꯇꯠꯂꯣ ꯇꯤꯟꯗꯨ ꯐꯖꯩꯅ ꯊꯝꯕꯁꯦ ꯇꯨ ꯁꯤꯁꯨ ꯇꯤꯟ ꯉꯥꯛꯇꯅꯦ ꯁꯤ ꯇꯥꯗꯕ꯭ꯔꯥ ꯇꯥꯏ ꯑꯁ ꯑꯗꯨ ꯇꯤꯟ ꯇꯥꯔꯁꯨ ꯆꯤꯡꯍꯤ ꯍꯩꯖꯤꯜꯂ ꯊꯝꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯥ ꯑꯃꯇꯪ ꯊꯝꯃꯣꯒ ꯑꯃꯈꯛ ꯊꯝꯃꯒ ꯌꯥꯝ ꯅꯠꯇꯕ ꯑꯃꯈꯛ ꯆꯥꯎꯕ꯭ꯔꯥ ꯌꯦꯡꯕ ꯑꯣꯏꯅ ꯁꯤꯗꯒꯤꯁꯨ ꯇꯨ ꯃꯄꯥꯟ ꯁꯤꯒꯤꯁꯤꯁꯨ ꯆꯥꯎꯗꯤ ꯆꯥꯎꯔꯕꯅꯤ ꯑꯗꯣ ꯃꯄꯥꯟ ꯄꯦꯔꯦ ꯂꯥꯛꯑꯦ ꯁꯤꯁꯨ ꯐꯨꯛꯇꯠꯄ ꯌꯥꯔꯣꯏ ꯁꯤꯗꯤ ꯇꯤꯟ ꯇꯥꯗ ꯆꯥꯂꯣ ꯇꯤꯟꯗꯤ ꯇꯥꯗꯦ ꯁꯤꯂꯥꯁꯤꯅ ꯁꯤꯗꯤ ꯄꯦꯔꯦ ꯂꯣꯏ ꯂꯥꯛꯑꯅꯤ ꯁꯤꯒꯤ ꯐꯣꯏꯗꯠꯂꯣ ꯄꯨꯂꯞ ꯍꯧꯕꯗꯤ ꯐꯣꯏꯗꯠꯂꯣ ꯑꯃꯃꯝꯈꯛ ꯈꯥꯛꯄꯤꯔꯝꯃꯣꯕ ꯈꯥꯛꯄ ꯌꯥꯔꯒꯅ ꯌꯥꯗ꯭ꯔꯒꯅ ꯇꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯗꯤ ꯈꯤꯇꯪ ꯐꯖꯕ ꯊꯝꯕꯗ ꯆꯥꯎꯗꯧ ꯃꯥꯟꯕꯗꯣ ꯑꯗꯨꯗꯤ ꯑꯃꯃꯝꯇꯪ ꯑꯅꯤꯗꯪ ꯊꯝꯕꯤꯔꯝꯃ ꯂꯣꯏꯔꯦ ꯌꯥꯗꯕꯗꯨꯗꯤ ꯍꯦꯛꯇꯠꯂꯣ ꯊꯣꯏ ꯅꯪꯁꯤ ꯇꯥꯅꯤꯡꯗꯦ ꯌꯥꯝ ꯂꯥꯡꯉꯦ ꯃꯌꯥꯝ ꯁꯤꯗꯤ ꯆꯥꯎꯔꯛꯑꯕꯅꯦꯕ ꯑꯗꯨꯗ ꯑꯃꯃꯝ ꯃꯔꯛ ꯊꯝꯕꯤꯔꯝꯃꯒ ꯑꯇꯩꯗ ꯐꯨꯛꯇꯠꯂꯁꯨ ꯌꯥꯔꯦꯕ ꯑꯅꯤꯃꯛ ꯐꯖꯔꯦ ꯑꯗꯨꯃꯗꯤ ꯀꯩꯅꯣ ꯇꯧꯗꯧ ꯃꯥꯜꯂꯦ ꯑꯁꯣꯟ ꯃꯇꯥꯏꯗꯨꯗꯁꯨ ꯑꯆꯧꯕ ꯊꯥꯗꯣꯛꯄꯁꯦ ꯑꯁꯤꯗꯁꯨ ꯂꯧꯕ ꯌꯥꯕ ꯌꯥꯎꯔꯤ ꯃꯄꯥꯟ ꯁꯥꯔ ꯀꯦꯟꯕꯁꯤꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯁꯤꯗꯒ ꯄꯨꯂꯞ ꯌꯥꯝ ꯀꯟꯅ ꯈꯨꯠꯁꯦ ꯇꯤꯡꯖꯟ ꯌꯥꯗꯕ ꯌꯨꯕꯅꯤꯅ ꯁꯨꯃꯥꯏꯅꯒ ꯇꯧꯕꯁꯦ ꯄꯥꯝꯃꯨꯏꯌꯦꯕ ꯌꯥꯝꯅ ꯐꯅꯌꯥꯝ ꯀꯦꯜꯂꯕꯅꯤ ꯃꯄꯥꯟ ꯄꯦꯔꯦ ꯐꯖꯅ ꯂꯥꯛꯑꯦ ꯑꯗꯨꯗꯤ ꯇꯤꯟ ꯇꯥꯕ꯭ꯔꯥ ꯑꯗꯨꯁꯨ
ꯁꯤ ꯇꯤꯟ ꯇꯥꯗꯕ ꯃꯥꯜꯂꯦ ꯑꯃꯅꯤꯗꯤ ꯇꯥꯏ ꯃꯇꯣꯟꯗ ꯊꯣꯛꯂꯛꯀꯣ ꯇꯤꯟ ꯇꯥꯍꯧꯏ ꯍꯣꯏ ꯑꯂꯨꯁꯦ ꯑꯩꯈꯣꯏꯅ ꯑꯝꯇ ꯊꯥꯍꯧꯕ ꯅꯠꯇꯦ ꯀꯗꯥꯏꯗꯒꯤ ꯑꯂꯨꯅꯣ ꯀꯃꯥꯏꯅ ꯊꯣꯛꯂꯛꯏꯅꯣ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯁꯦ ꯅꯍꯥꯟ ꯑꯃ ꯇꯥꯟꯈꯤꯕꯗꯨꯗꯤ ꯑꯗꯨꯗꯤ ꯊꯥꯕꯅꯤ ꯆꯨꯝꯃꯦꯕ ꯑꯩꯈꯣꯏꯅ ꯆꯦꯔꯪ ꯑꯃ ꯑꯗꯨ ꯁꯤ ꯃꯔꯛꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯑꯂꯨꯅꯣ ꯃꯊꯣꯡ ꯃꯈꯪ ꯄꯪꯍꯧꯗ ꯍꯧꯒꯠꯂꯛꯑꯦ ꯑꯂꯨ ꯄꯥꯝꯕꯤ 4-5 ꯍꯧꯔꯤ ꯁꯨꯃꯥꯏꯅ ꯑꯗꯨ ꯄꯦꯔꯦ ꯀꯥꯕ ꯌꯥꯎꯗꯕ꯭ꯔꯥ ꯊꯥꯗꯣꯛꯄꯁꯤꯗ ꯁꯤꯗꯁꯨ ꯌꯥꯎꯗ ꯃꯥꯅꯤꯀꯣ ꯑꯗꯨꯝ ꯊꯝꯃꯁꯤ ꯑꯗꯨꯗ ꯃꯥꯅꯤ ꯀꯥ ꯆꯥꯎꯗꯤ ꯆꯥꯎꯖꯔꯤꯅꯤ ꯆꯥꯎꯗꯤ ꯖꯠ ꯂꯧ ꯆꯥꯎꯈꯠꯂꯛꯑꯕꯅꯦꯕ ꯄꯦꯔꯦ ꯀꯥꯕ ꯌꯥꯎꯗꯕ꯭ꯔꯥ ꯑꯁꯤ ꯅꯪ ꯆꯒꯦꯝꯄꯣꯝ ꯀꯣꯟꯅꯗ꯭ꯔꯣ ꯄꯥꯈꯣꯟ ꯍꯦꯛ ꯎꯅꯕ ꯄꯥꯈꯣꯟ ꯄꯥꯈꯣꯟꯁꯦ ꯐꯨꯛꯑꯣꯏꯒꯦ ꯀꯩꯅꯣ ꯇꯧꯒꯦ ꯃꯀꯥꯏ ꯃꯀꯥ ꯆꯥꯔꯒ ꯋꯥꯡꯈꯠꯍꯟꯒꯦ ꯐꯗꯤꯒꯣꯝꯒꯤ ꯇꯥꯏꯞꯇ ꯀꯩꯅꯣ ꯇꯧꯅꯕ ꯅꯪ ꯆꯔꯥ ꯐꯥꯅꯕ ꯍꯦꯛ ꯉꯝꯒꯗ꯭ꯔꯣ ꯌꯥꯅꯤꯅ ꯐꯨꯛꯍꯟꯅꯤꯡꯉꯤꯔꯣ ꯅꯪ ꯈꯪꯗꯦꯗ ꯑꯩꯗꯤ ꯍꯪꯉꯤꯕꯅꯦ ꯑꯗꯨꯅ ꯌꯥꯅꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯧꯖꯕꯅ ꯐꯩꯕ ꯄꯣꯏꯟꯇꯣꯟꯒꯤꯁꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯑꯕ ꯌꯥꯔꯛꯇ꯭ꯔꯕ ꯃꯥꯜꯂꯦ ꯌꯥꯔꯛꯇ꯭ꯔꯦ ꯃꯇꯣꯟꯗꯨ ꯍꯥꯏꯗꯤ ꯑꯅꯧꯕ ꯊꯥꯗꯣꯛꯈꯤꯕꯗꯨꯁꯨ ꯌꯥꯗ꯭ꯔꯦꯕ ꯐꯗꯤꯒꯣꯝꯗꯨꯁꯨ ꯑꯝꯇ ꯍꯧꯗꯦ ꯑꯅꯧꯕ ꯊꯥꯗꯣꯛꯈꯤꯕꯗ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯆꯒꯦꯝ ꯄꯣꯝꯕꯗꯣ ꯁꯣꯝꯗ ꯑꯩ ꯊꯕꯛ ꯈꯔ ꯆꯤꯟꯕꯗꯒꯤ ꯅꯝꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯣꯔꯦꯟ ꯂꯣꯏꯔꯛꯄꯩꯗꯨꯗ ꯑꯣꯏꯅ ꯎꯠꯆꯔꯛꯑꯒꯦ ꯍꯧꯗꯧ ꯃꯥꯜꯂꯤ ꯃꯥꯟꯗꯦ ꯃꯁꯛꯇꯨ ꯎꯠꯂꯛꯑꯒꯦ ꯂꯣꯏꯕꯩꯗꯨꯗ ꯁꯤ ꯍꯥꯞꯄꯕꯗ ꯂꯤꯛꯁꯨ ꯂꯤꯛꯃꯟꯈ꯭ꯔꯦꯅ ꯑꯃꯨꯛ ꯇꯧꯔꯛꯇꯅ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯃꯌꯥꯝ ꯀꯩꯅꯣꯁꯦ ꯕꯣꯔꯥꯁꯤ ꯄꯤꯛꯑꯒ ꯌꯥꯝ ꯁꯥꯡꯉꯦꯕꯀꯣ ꯑꯗꯨꯗ ꯃꯌꯥꯏꯗ ꯀꯛꯊꯠꯂꯒ ꯃꯈꯥꯒꯤꯗꯨꯅ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨ ꯃꯊꯛꯀꯤ ꯁꯔꯨꯛꯇꯨꯅ ꯑꯃꯨꯛ ꯐꯣꯠꯆꯜꯂꯤꯅꯦꯕ ꯁꯤꯁꯦ ꯃꯌꯥꯡꯇꯣꯟ ꯊꯥꯒꯦꯅ ꯃꯌꯥꯡꯇꯣꯟ ꯊꯥꯕꯒꯤꯗꯤ ꯌꯥꯝꯅ ꯁꯥꯡꯕꯗꯤ ꯀꯩ ꯀꯥꯟꯅꯤ ꯕꯣꯔꯥꯗꯣ ꯑꯔꯦꯝꯕꯗ ꯃꯥꯡꯉꯦꯅ ꯆꯞꯄꯒꯅꯦ ꯁꯥꯡꯕ ꯌꯥꯝ ꯁꯥꯡꯕ ꯕꯣꯔꯥꯗꯣ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯑꯒ ꯌꯥꯝ ꯁꯥꯡꯕꯗꯣ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯎꯔꯅꯤꯅ ꯑꯃꯨꯛ ꯂꯤꯛꯁꯨ ꯂꯤꯛꯃꯟꯈ꯭ꯔꯦꯅ ꯑꯃꯨꯛ ꯇꯧꯔꯛꯇꯅ ꯑꯗꯨꯗ ꯂꯤꯛꯑꯦ ꯍꯥꯏꯕ ꯃꯤꯗꯣ ꯑꯩꯅ ꯑꯩꯈꯣꯏꯗ ꯕꯣꯔꯥ ꯊꯤꯜꯂꯛꯑꯣ ꯍꯥꯏꯅꯦꯕ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤꯅ ꯍꯥꯏꯔꯛꯑꯒꯅ ꯁꯤꯗ ꯐ꯭ꯂꯥꯏꯠ ꯇꯣꯡꯉꯒ ꯕꯣꯔꯥ ꯊꯤꯜꯂꯛꯑꯣ ꯍꯥꯏꯅꯤ ꯗꯦꯜꯂꯤꯗ ꯂꯩꯕ ꯃꯤ ꯑꯣꯏꯔꯒꯅ ꯑꯗꯨꯗꯤ ꯑꯗꯨꯝ ꯑꯣꯛꯇꯣ ꯇꯣꯡꯒꯦꯔꯥ ꯑꯃ ꯇꯣꯡꯒꯦꯔꯥ ꯂꯥꯛꯑꯣꯅ ꯅꯣꯏꯅ ꯃꯌꯥꯡꯇꯣꯟ ꯍꯦꯛ ꯂꯥꯛꯄꯗ ꯕꯣꯔꯥ ꯄꯨꯔꯛꯑꯣ ꯃꯊꯪ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥꯗꯤ ꯂꯧꯖꯔꯣꯏ ꯕꯣꯔꯥ ꯑꯣꯏꯅ ꯂꯧꯒꯦ ꯍꯥꯏꯔꯗꯤ ꯑꯗꯨꯅ ꯍꯥꯏꯅ ꯐꯔꯅꯤ ꯑꯗꯨꯒ ꯃꯤ ꯃꯌꯥꯝꯅ ꯌꯣꯜꯂꯣ ꯌꯣꯜꯂꯣ ꯍꯥꯏꯕꯗꯣ ꯕꯣꯔꯥ ꯑꯣꯏꯅ ꯄꯨꯕꯤꯔꯛꯑꯣ ꯃꯌꯥꯡꯇꯣꯟ ꯆꯔꯥ ꯑꯃꯗ ꯕꯣꯔꯥ ꯑꯅꯤꯒ ꯁꯤ ꯎꯅꯥꯁꯦ ꯃꯈꯥꯗꯒꯤ ꯂꯧꯔꯨꯔꯤꯅꯤ ꯁꯤꯗꯩ ꯇꯥꯔꯛꯄ ꯈꯔ ꯑꯃꯁꯨ ꯃꯈꯥꯗ ꯊꯥꯍꯧꯅꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯀꯛꯄꯁꯤꯡꯁꯦ ꯁꯤꯗꯩꯗ ꯀꯩꯅꯣ ꯅꯤꯝ ꯃꯅꯥ ꯇꯥꯔꯛꯄꯁꯤꯡꯁꯦ ꯍꯥꯞꯆꯤꯜꯂꯨꯔꯅꯤ ꯁꯤꯁꯤꯅ ꯍꯌꯦꯡ ꯍꯥꯔꯁꯨ ꯑꯣꯟꯖꯕ ꯂꯩꯕꯥꯛ ꯆꯪꯕꯒꯤ ꯆꯥꯡꯁꯨ ꯍꯟꯊꯕꯀꯣ ꯌꯥꯝ ꯀꯥꯟꯅꯈ꯭ꯔꯦ ꯅꯤꯝ ꯃꯅꯥꯁꯦ ꯀꯣꯕꯤ ꯍꯧꯔꯛꯄꯩ ꯂꯩꯕꯥꯛꯗꯤ ꯀꯩꯅꯣ ꯀꯣꯕꯤꯁꯦ ꯀꯩꯅꯣ ꯇꯧꯈ꯭ꯔꯗꯤ ꯁꯤꯅꯗꯤ ꯇꯤꯟ ꯇꯥꯗꯦ ꯁꯤ ꯇꯥꯗꯦ ꯑꯁꯣꯝ ꯅꯥꯀꯟ ꯃꯇꯥꯏꯁꯤꯅꯦ ꯇꯥꯔꯤꯁꯦ ꯑꯅꯤꯁꯦ ꯁꯤꯃꯗꯤ ꯎꯏꯌꯦ ꯑꯩ ꯁꯤꯗꯤ ꯎꯗꯤ ꯑꯗꯨꯁꯨ ꯑꯩ ꯐꯥꯛꯇꯣꯛꯑꯝꯗꯦꯕ ꯃꯇꯥꯏꯒꯤꯗꯨꯝꯗꯪ ꯎꯏꯌꯦꯕ ꯁꯤꯁꯨ ꯇꯥꯗꯦ ꯇꯥꯗꯤꯌꯦ ꯑꯇꯥꯕꯗ ꯇꯣꯉꯥꯟ ꯊꯝꯗꯦ ꯁꯤꯒꯤ ꯇꯤꯟꯁꯨ ꯇꯥꯖꯅꯤ ꯑꯗꯨ ꯇꯣꯉꯥꯟ ꯊꯝꯗꯦ ꯃꯈꯥꯗ ꯄꯨꯊꯔꯣ ꯑꯗꯨꯒ ꯆꯤꯡꯍꯤ ꯀꯩꯀꯩ ꯍꯩꯖꯤꯟꯕꯅꯤ ꯈꯪꯗꯦ ꯑꯗꯩ ꯍꯜꯗꯤꯒꯗꯣ ꯍꯥꯞꯆꯤꯜꯂ ꯐꯕ꯭ꯔ ꯌꯦꯡꯁꯤ ꯅꯤꯝ ꯀꯩꯅꯣ ꯇꯧꯔꯒ ꯃꯅꯥꯁꯦ ꯂꯣꯜꯂꯒꯀꯣ ꯍꯩꯖꯤꯜꯂꯒꯕꯨ ꯌꯦꯡꯕꯗ ꯑꯗꯨꯗꯤ ꯀꯩꯝ ꯇꯧꯔꯝꯃꯣꯏꯌꯦ ꯇꯥꯏꯌꯦ ꯑꯩꯅ ꯍꯪꯒꯥꯝ ꯆꯥꯁꯦ ꯍꯥꯏꯔ ꯃꯥꯅ ꯍꯪꯒꯥꯝꯁꯦ ꯇꯤꯟ ꯑꯃꯅꯤꯗ ꯇꯥꯈꯤꯁꯅꯣ ꯇꯤꯟ ꯇꯥꯕ ꯉꯥꯏꯈꯤꯅꯤ ꯄꯥꯝꯃꯨꯕꯒꯤ ꯃꯔꯟ ꯁꯨꯝꯅ ꯆꯥꯏꯌꯦꯅ ꯃꯤꯅ ꯀꯃꯦꯟꯗ ꯍꯥꯏꯔꯛꯏꯗꯣ ꯆꯞ ꯆꯥꯅꯔꯝꯅꯤ ꯅꯉꯣꯟꯗ ꯑꯩꯅ ꯇꯤꯟ ꯇꯥꯈꯤꯁꯅꯨ ꯍꯥꯏꯕꯗꯨꯗꯤ ꯄꯥꯝꯃꯨꯕꯩ ꯅꯠꯇꯦꯅꯦ ꯍꯌꯦꯡ ꯍꯪꯒꯥꯝꯗꯣ ꯊꯣꯡꯕꯗ ꯉꯥ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯅꯕꯅꯤꯅꯦ ꯅꯪꯒꯤ ꯇꯣꯉꯥꯟꯅ ꯑꯦꯛꯁꯇ꯭ꯔꯥ ꯍꯥꯞꯄꯤꯒꯦ ꯄꯤꯀꯣ ꯄꯤꯖꯤ ꯍꯦꯛꯇꯠꯂꯒꯦ
ꯁꯤꯅ ꯍꯟꯗꯛꯀꯤ ꯀꯣꯕꯤ ꯐꯨꯟꯒꯤ ꯑꯍꯥꯟꯕ ꯕꯦꯁꯀꯤ ꯂꯥꯁꯅꯤ ꯄꯪꯆꯥꯎ ꯆꯥꯎꯔꯔꯣꯏ ꯑꯗꯨꯅ ꯂꯦꯟꯊꯠꯂꯒꯦ ꯀꯥꯁꯤꯒꯤ ꯀꯣꯕꯤꯁꯨ ꯄꯨꯡꯆꯥꯎ ꯆꯥꯎꯗꯧ ꯃꯥꯟꯗꯦ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯃꯅꯨꯡ ꯃꯌꯣꯟꯁꯦ ꯁꯨꯃꯥꯏꯅ ꯑꯣꯝꯁꯤꯜꯂꯤꯒꯦ ꯆꯥꯎꯔ ꯆꯥꯎꯔꯦ ꯆꯥꯎꯗ꯭ꯔ ꯆꯥꯎꯗ꯭ꯔꯦ ꯑꯗꯨꯝ ꯆꯥꯅꯤꯡꯉꯦ ꯁꯤ ꯀꯣꯕꯤꯁꯤꯅ ꯊꯝꯆꯦꯠ ꯃꯥꯏ ꯈꯤꯇꯪ ꯀꯥꯔꯛꯀꯦ ꯇꯧꯋꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯊꯝꯕꯤꯔꯦ ꯁꯤ ꯑꯣꯏꯅ ꯀꯥꯡꯁꯣꯏ ꯆꯥꯊꯣꯛꯀꯦꯅ ꯇꯧꯔꯝꯃꯦ ꯂꯦꯜꯂꯒꯦ ꯃꯌꯥꯝꯁꯦ ꯁꯛꯇꯤ ꯀꯥꯞꯄꯨꯅꯤ ꯑꯃꯨꯛ ꯀꯣꯕꯤꯒꯤ ꯀꯣꯕꯤ ꯂꯦꯜꯂꯦꯁꯦ ꯍꯥꯏꯌꯣ ꯁꯛꯇꯤ ꯀꯥꯄꯨꯔꯤ ꯃꯁꯛ ꯐꯖꯩ ꯀꯩꯅꯣ ꯑꯗꯨ ꯅꯪꯁꯨ ꯐꯖꯕꯩꯅꯦ ꯑꯩ ꯍꯥꯏꯖ ꯃꯥꯟꯅꯩ ꯍꯥꯏꯕꯅꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯈꯤꯇꯪ ꯍꯥꯞꯆꯜꯂꯗꯤ ꯑꯗꯨꯝ ꯁꯛꯇꯤ ꯀꯥꯄꯨꯔ ꯆꯞ ꯃꯥꯟꯅꯅꯤ ꯀꯩꯅꯣ ꯁꯤꯁꯦ ꯃꯌꯣꯟ ꯆꯣꯝꯅꯕ ꯊꯝꯁꯤꯔꯥ ꯊꯝꯒꯦꯀꯣ ꯐꯨꯟꯅꯤ ꯊꯝꯃꯣ ꯐꯨꯟꯗꯤ ꯃꯌꯣꯟ ꯁꯤꯗꯒꯤ ꯆꯣꯟꯅꯕ ꯍꯦꯟꯅ ꯊꯝꯃꯣ ꯊꯝꯃꯣꯏꯁꯦꯕ ꯄꯥꯝꯕꯤ 4-5 ꯊꯝꯃ ꯌꯥꯔꯦ ꯀꯩꯅꯣ ꯍꯥꯟꯅꯒꯤ ꯑꯍꯥꯟꯕ ꯕꯦꯁꯀꯤ ꯀꯥꯡꯕꯨꯗ ꯊꯝꯃ ꯂꯣꯏꯔꯦ